ngarang Noni district ki manung channa laiba khoi gi khopum gi lambi da Thambal Nu Higher Secondary School gi study tour satpada lambi gi dong thiu da laikhidrawa khoi gi CSL sing gi mafam da mabung mapau singna khoi ngasi kangla gi mawang da KK gi member amadi atop isil hau Singapore na khoi makhoi gi thwaina mapu gi lekol da ingna singna leiruna bagi dama awaba phongdong sabagi thoram ni